Maitai amasung Kuki Jo MLA sing punna saruk yaminnakhre. MLA Paulelan Hauki ki mathakta FIR laukhatlagani Chief Minister. Sugunuda Kuki singna kapsilakpada security personnel ani shokle. Yasinnaba purakhre ngasidagi oil pump hanglagani. Pau sugaina pathokjarake Maitai amasung Kuki Jo MLA sing punna saruk yaminnakhre. Lok Sabha Mikhal Naksalakpaga loinana lengak pairiba BJP Bharatiya Janata Party gi numinini chathagadaba National Convention ngasi Delhi gi Pragati Maidanda Party gi President JP Nadda amasung Prime Minister Narendra Modi na haudokre mifam aduda Maitai amasung Kuki MLA sing punna saruk yaminnakhre. Manipur tha mapal hena lepa laitana irang tholiba asida lengak pairiba BJP gi MLA amasung minister singna phongna Songthoktuna Manipur dagi separate administration ama tanbaga loinana government gi thabak thoram singda masak phawba uge phangdana lakhraba matung ngasi pangthokiba party gi national convention adudadi Maitai amasung Kuki Jo gi MLA sing punna saruk yaminakhe. Press na phangba pawgi likhun amagi matung ina ngasi pangthokiba convention aduda Manipur gi Chief Minister N Biren Singha, Manipur Legislative Assembly gi Speaker T.I. Saitraprata Singha, Cap and PD Minister L. Sosindro Maitai amasung Health Minister Dr. S. Ranjan Singha di state asida tangai phadaba thabak leibana saruk yaba ngamkhide haire. Amoromda BJP gi State President A. Sarda Devi na luchingduna atai lemhoriba MLA Minister Singh, MP Singh, BJP Manipur Pradesh ki Office Bear Singh amasung District President Singh su mifam aduda saruk yaki haire. State asidagi separate administration taliba BJP gi Kuki Jo MLA Singyauna convention aduda punna saruk yaminarabasu state asida party asigi mapanga kakhanhanabagidama kari wari sanakhibage haibadudi chapchana khangba ngamdri. State amasung union territory khudingmakki party asigi chief minister Singh, minister Singh, MLA Singh amadi party gi luchingba singa saruk yaduna pangthokhiba ngasigi convention adu nungthil pung 3 tabada BJP gi national president JP Nadda na warol ama thamduna haudokhi mifam aduda saruk yakhiba Prime Minister Narendra Modi na haigi lakadorba mikhal asida party asigi symbol thambal asi BJP gi oina candidate singi mihut sinba oigadoribani. Lakadoriba mikhal asida sit chahumga humdra mai pakhan bahaibasi Jammu and Kashmir da akhanaba autonomous states piramba constitutional gi article 370 muthatnaba ihau horamba luchingba Dr. Shyama Prasad Mukherjee da tabimal khangbo uba phangadoribani. Maram aduna BJP na lakadorba mikhal asi soidana mai paknaba party asigi worker khudimangna chokthaba naidana honagadabani haina Modi na phongdoki. Ngasi haudokhiba convention aduda Union Home Minister Amit Shah, Defense Minister Rajnath Singha amadi party asigi MP Singh, core committee gi member Singh amasung senior leader Singh su saruk yakhi. Atopa pau amada MLA Paulelan Hauki ki mathakta FIR laukhatlagani Chief Minister. Haugi basagolse numit ki numidangda Churachandpur District Headquarter ramiyamgi mob ama hawraktuna DC Office, SP ki office mai thakhiba amadi government ki lanthum kaya ama mai thadon manghankibaga loinana naha ani gi punsi mangkhiba aduga mari leinana Saikot AC ki MLA Paulelan Hauki ki mathakta matik chava FIR file taunaba sem saba loire haina Chief Minister N Biren Singha na phongdokre. Ngasi numidang mahaki Secretariat Office da pangthokiba pawgi mifam amada Chief Minister N Biren Singha na haiki Churachandpur da thokiba thudo adugi mangoina na pung ani rom watlingai numidang pung 9:23 ta aranba wafam ama miyamda insinba irang sagatnaba moongda MLA Paulelan Hauki na social networking site ama oiriba X da hojik leiriba state government asibu ching amasung tamda tongan michang mikhai naina thabak tawbagi matangda wafamsing phongdoraki. State government na tampakta karisu tawdaba aduga chingdana tawningba tawbagi moongda lana miyamda uhali chingdana police suspend tawba aduga tamdana suspend tawde haiba wafam phawba lana phongdoktuna naha singbu lana lamjingduna puri mahana thagalakhiba wafam aduna maram oiraga Churachandpur da mihamgi ihau adu hena chawkhalakibani. Maram aduna misi mina yawba tawdok adugidamak responsible fix tawba oina state government na matik chaba FIR ama MLA Paulelan Hauki ki mathakta laukhatnaba sem saba loire asigomba yamna responsible oiraba misak amana kari tholakani haiba khangdana tawrakpa thabak asi laibak thibani laibak asi law chanari haibadu khangnaba chapchaba action laukhatkani haina Chief Minister N Biren na phongdoki. Chief Minister na hai Paulelan na ex ta thagalakhiba wafam adu naha singbu lana lamjingbani. State government na hojik phawbada ain kaina thabak tawrpa sing amadi tam haiba khaidana thabak tawri thokliba irang asida tampakta security singdagi nongmai launaba hotnabada
नोंमैना पानबदगी नहा अमा लैखिद्रे अदुगा कया अमना असोपन नंगबा याउरे अदुगा चिंगारेलदा लैबा मंगा सुबा IRB की पोस्टगी नोंमै लौननबा होन्नबगी इरांग अदुदा स्टेट गवर्नमेंट IRB पर्सनल तरेट खुदक्ता सस्पेंड तौखी थोखिबा थौदोकसिंग अदुदा लैखिद्रबसिंगीदमक्ता अवाबा नुंगाइतबा फावी अदुबु थोखिबा थौदोकसिंग अदुदी गवर्नमेंट अकनबा मोंगदा कंडेम तौई लॉ एंड ऑर्डर ngakpa miyamgi lanthum punsi ngakpa haibasi government ki primary duty ni Churachandpur district police ki personnel ama discipline ngaknaba state ki amadi laibak asigi sipai ama oibagi chapchaba phirep launabagi damak suspend tawbada oirakliba phibam asigi manungda aronba agenda laibra haina hangnanabagi machak oire maram aduna Chingarel ki IRB ki post MPTC Pangai amadi Churachandpur द थोखिबा थौदोकसिंग असिगी मातांगदा तोंगान तोंगानबा मेजिस्टेरियल इंक्वायरी अममम तौरगनी हाइना चीफ मिनिस्टर न फोंदोके चीफ मिनिस्टर न हाइखी ITLF हाइबा कनाना चलाइरिबनो हाइबा खंगदबा ngahak ngahaki semba organization amana Churachandpur की SP दा किहंदुना पुंग कुनमरी की अल्टीमेटम पीबा लोइनना सोशल मीडिया दा Churachandpur की SP हाटकनी हाइना फोंदोरकपा असिगुम्बा लॉ इन्फोर्सिंग एजेंसिंग अमदी गवर्नमेंट की ऑफिशियल सिंग दा यामना साथीना तौरकपा असि तराइना लौदे SP दा हाटकनी हाइना किहलकलिबा बाफ हाउजेल हाइबा अमगी मथक्ता FIR अमा लौखटले बिरेन हाइकी Churachandpur दा थोखिबा थौदो अदुदा अखोइना थवाइदगिसु हेना लुना तौजरिबा लैबाक असिगी फिराल सिंथबा मखादा थमलगा खोंग नेटबा असिगुम्बा लैबाक असिदा इकाइबा पीबा थौंग असि तराइना लौदे महांगना हाइ मसागी मथौ चुमना अमसुंग चपचाना तौरिबा IPS ऑफिसर अमदा पुंग कुनमरी की मनुंगदा डिस्ट्रिक्ट थादोकदबनी हाइना किहनबा लो लैतबदौना तौनिंगबता तौरिबा हाइनिंगबता हारिबा असि गवर्नमेंट कुइना येंगदुना लैरोय हानादगी हौना उना खंगना मिचम मियाम ngakतनी अखोइगी इचिल इनाव ई मरी स्टेट असिगी मी ngakतनी शोकनी पनगनी हाइना था निपान मापन असि खांगबा याबा खांगलगा लाकपनी खुद थाबा याबा कया फाबा पुनबा तौबा याबा कया तौदना येंगदुना लाकपनी अदुबु खांगबा ngambagi अरोइबा पांखै हाइबा अमदि लैबनी मदु हौजिक यौरकलबनी पुलिस कांस्टेबल अमा सस्पेंड तौबदगी SP दा सावरिबनी हायरगा DC ऑफिस मै थारिबा करिगिनो DC की बंगलो मै थारिबगी मरमना करिनो हंगलदुना बिरेन हाइकी असिगुम्बा मनुंगदा अरोनबा थौरांग खरगी मखादा चथबा मानबा थौदो असिगी मतांगदा मेजिस्टेरियल इंक्वायरी चथबा मतमदा मरारेरबा सिंग थेंगनरबदी आयन की मतुंग इना चपचाबा थबक तौगनी अदुगा नोंमै थमलिबा मफमसिंग CRPF अमदी BSF सिंग डिप्लॉय तौदुना लैख्रबनी अदुगा नोंमै अमदी अतै खुचु खलाइसिंग सेक्युलर ओइना मफमदा थमनबा इंस्ट्रक्शन ममांगदा पीखरबनी मदुबु इनब्रा इंदब्रा हाइबदु येंसिनगनी महांगना हाई स्टेट गवर्नमेंट की अचुम्बा तौरिबा मीसिंग लैबाक असिदा लैरिबा अचुम अरान वखल खनबा मी पुनमकना Churachandpur की IPS ऑफिसर ओइरिबा SP की तुंगदा लोइनमक लेपलगा लैरि मतम अमतदा सिक्योरिटी दा सिंगनरकबा खुदिमक कंप्रोमाइज तौरोय हाइना महांगना फोंदोके अतोपा पाव अमदा सुगुनुदा कुकी सिंगना कापसिलकपदा सिक्योरिटी पर्सनल अनि सोले हौखिबा निमित खरनीदगी हौदुना कुकी मिलिटेंट सिंगना सुगुनुदा अहिंग नुंथिल नाइदन लेपतना चथरकिबा लांदागी मनुंग चन्ना ngasi MMG अमसुंग बॉम नोंमै किया कापसिलकपदा सेंट्रल पैरामिलिटरी फोर्स की पर्सनल अनि असो अपन नंगख्रे हारे थदौ थफमदगी फंगबा पावना हाय कुकी लारहौबा सिंगना हौखिबा युमसकैसे निमित की अंगनबा अयुक्तगी सुगुनुदा बॉम यावना अफबा मखलगी नोंमै सिजनदुना ngasi सु लेपतना लांदारखी ngasi ayuk pung 7 makhairom tabada kuki laloba singna security force issue tauba MMG medium machine gun bomb yauna nomai kapsilakpada BSF की पर्सनल अमा सोक्तुना हौजिक सिज हॉस्पिटल दा लाइकनरी कुकी सिंगना कापसिलखिबा बॉम अदु सुगुनु हायर सेकेंडरी स्कूल दा लैबा चामागा कुंथ्रा तरुक सुबा बटालियन BSF D कंपनी लैरिबा मफम अदु तादुना पोखाइखि बॉम पोखाइबा अदुदा कंपनी असिगी पर्सनल सोन दता सही 95 की ओइ थंगबा लेंजुमदा सोखी महाक हिमाचल प्रदेश त्रगिनी कुकी लालोबा सिंगी अटैक अदुदा ITBP की कांस्टेबल प्रशांत कुमार रॉय चाही कुंथ्रा मापन कौबा अमा सोखी महाक यांखै माथोय MN मोटर सेल पोखाइबगी मचेना पानबदगी सोखिबनी हाइरे ngasi numitang phawba Churachandpur district की लालोय फाइ अमसुंग दोंगयांग माइकैदगी बॉम अमसुंग नोमै किया सुगुनु तमना लेपतना कापसिलखि कुकी लालोबा सिंगी लांदा अदुदा सिक्योरिटी की बंकर अमदी सुगुनुदा लैबा युंग कया मखाताना अमाता थोखि कुकी लालोबा सिंगना लेपतना चथरखिबा लांदा असिदा सुगुनु की MLA कंगुजम रंजित सिंहा अमसुंग कक्सिंग डिस्ट्रिक्ट की पुलिस की SP थोकचोम विक्रमजी ngaraंगदगी लेंगदना मफम असिदा लैदुना फिबम येंसिली सुगुनु की लानफम असि ngarang nungthil बॉम अमसुंग नोमै कापगी
चांग हंथरबसु ngarang numidang pung 9 khara helakpadagi kuki lalhoba singna bom amasung afaba makhalgi khulai sijanaduna satharkiba landa adugi pakhum oina central amasung state force amadi khulngakpa volunteer singna handuna nomai kapki kuki lalhobana satharkiba landa aduda sugunuda leiriba micham khunja singgi maikaida hojik phawgi oina asok apan yawba leitri panba yai yumsa kaisa numitki numidangda lanfamda khulngakpa singgi mateng pangba arambai tengolgi thomi ama amasung sagolsen numitki landana BSF ki jawan ama sokhibani atopa pau amada yasinaba purakre ngasidagi oil pump halagani thaugi retail outlet singda CSO amadi lanai loop singna puba thangba ngamloidaba pressure pirakpagi thong yaningde haiduna tha asigi chaichat 13 tagi outlet sing thingbagi khongjang changsilakiba adu yasinaba purakre hayengdagi mahosagum thaugi retail outlet sing hangduna miyamda thau piba horagani ngasi hotel nirmala da state asida leiriba dealer singi mihut sing manipur langa ki chief secretary office ki mihut oil marketing company ki mihut sing yawba athuba mifam ama ngasi nungthil da phamduna yanaba ma purakpadagi khongjang handoktuna ngasi dagi thau piba hognabagi warep asi laukhibani hairi ngasi gidi matang sida video asi losinjarage channel asibu nungsibiduna subscribe tawsan biu haina ningsingjari thank you